Leingakki School Fagathansi Mission Kadaida Chatkhrabage Thawal District ki Langathel Khungangi Aided High School ki Lairaba Mahairu Singidi School Fagathansi Mission asi Yaudabra Haina Hangna Hobaga Loinana Langathel Khungangi Lairaba Praja Singna Macha Singi Mahai Masing Tambada Leingakki Midin Chambirakpa Ngaihori Hiramasiki Matangda Imphal Today ki reporter Thawal District ki Wangjing Tentha Kendra gi Manung Janba Khongjom dagi Nongpopda kilometer ahum lom tamak changlaga leiba Langathel Khungang asi missing lising tara hena leiba thabak suba ingkhol koiraga leijaba mina masing yamjaba khungangni khungang asigi lairaba praja singi amata ngairaba mahaisang ama oiriba Langathel Aided High School gi building matik chadre School gi leiriba building sing classroom sing asi matam ga chunana sembi naba leitabata natana leingak nasu hanna yengbidre School asisu lairaba mahairoi singna namna tambata natana haujiksu mahairoi masing yamna leiba school amani hairi School asida paumi team amaga kanglaipak apunba lamjing loop KALL Langathel gi member singa punna chatuna school asigi fibam yengsinki Yangsin Khongchat aduga mari leinana KALL gi General Secretary Lenin Puyam na hai Class 1 dagi 10 fauba leiba school asida mahairoi singsu room amata konadaba maramna lamdam asigi lairaba praja singi thamoi sokpa haibadu oire Leingakna changsiliba school Fagathansi Mission Kadaida Chatkhrabage Khungang asigi lairaba praja singi amata ngairaba school asigidi yaudabra Langathel Khungang asi schedule kasu oiba National Highway dagi kilometer ahum rom tamak changlaga leiba mafamni Khungang asigi mahairoi sing yamna laibak thiba haibadu oire lairabana masing yamjaba khungang asigi mahairoi singna afaba private school singda chatuna mahai tamnabagi khudong chaba adusu leitaba chathok chasinda awaba kaya mayoknabana arapa mafamda mahai tamba chatpa ngamde maram aduna mahairoi su matik chana leijariba Langathel Aided High School asida leingakna ngasi faubada thausabidaba asi yamna laibak thibani Yamna sothana schedule cast ama oina mioi lising tara hena khundaduna leiriba khungang asida Leingakki mapung phaba school amata thambidaba amadi leiriba Aided High School asisu leingakna yengsinbidaba amadi school asigi karigumba hiram amatada leingakna miting changbiraktaba asi yamna nungaijade hairaduna khungang asigi lairaba praja singi yengbiraga athubada leingakna miting changbiduna Leingakki mapung phaba mahaisang ama thambiyu hainasu Lenin Puyamna Chief Minister amadi Education Minister ki pukning chingsilakli Langathel haiba khoi khungang ase 10,000 population gi mathakta leiba amadi yamna sothaba sinmi sing haibadi farmer ingon saman koijaba low singuraga adi nom gi suraga sajaraga khoi hingjaba praja sing ayambo oiba adugunda khoi mafamjida 10,000 above population hena leiba jaga asida khoi leiriba Aided High School asi satra asuki matik yamna lei 400 above hena satra leiba muslim matik sadaba adi class 1 to 10 bow leiba asida classing asi khoi class kona da bai bitare asuki matik haidi school gi leiba breeding sing asi sendi na ba sabi na ba sengat pina ba leitaba si asi matang yamna asuki matik thamoi soksai akhoi Chief Minister Honorable Sir Biren na school Fagathansi Mission khoi lengang assembly gi basi Kadaida Chatkhrabage haiba wahang khoi club gi site gi thamjaninge haibade khoi Langathel Thawal district ki manung leiba Langathel asi schedule caste so oijaba aduga national highway dagi 3 km sanga leiba mafam asi asugi mati khudong chinangai oire education gi maramda haibadi haiba mafam asida leiba satra sing asi atokpa afabe school singda haibadi salaga life tambagi khudong sabasu phangdaba sathok chasinda suki mati problem leiba haibadi national highway ramda thoga life tamgada bazo cycle gum leiba ngamdaba adi yam laphi bana maram moraga khoi gi leibo jama khai asuki mati khudong chinangai gi masa sing oiba haibadi 30 to 3 years ana ojajing aji khoi school gi de makta safa tawpa highway school as 1972 de established tawaga nikhalaki boibane 50 years ana gramena Aided High School amane leiribisida miyang
थम्बीदबसे असुके मतिक नोंगाइते अखोइगे लांगाथेल असि असुके मतिक सोथबा शेड्यूल कास्ट ओइरिबासिदा अखोइगे लैंगांगना फुन फेदर हाई स्कूल अमा फावबो थम्बीदबसे असुके मतिक नोंगाइजदे अथुबो मतम सरकारना मियंग संगबिरगा 10,000 पॉपुलेशन हेना लैरिबा लांगाथेल लमदम असिदा फुन फेदर हाई स्कूल अमा थम्बियो अदुगा लोइनना एजुकेशन गे तोंगान तोंगान सेक्टर सिंग द कई कई डेवलपमेंट तौबो याबगे हाइबदुसो अखोइगे एजुकेशन मिनिस्टर एजुकेशन एस के डायरेक्टर अमा डिस्ट्रिक्ट मिनिस्टर की पुनिंग सिंसिंजरी लोइनना हौजिक लैरिबा फिबम असिदा स्कूल की फर्नीचर की आइटम सिंग असिजो यासिलक्तबा मतमदा गवर्नमेंट की साइड तेगिसो मतेंग थोइदोंना उजदबा अदुगा लैरिबा स्कूल की वॉल सिंग असिजो यामना फिबम चाद्रे मरमदना ओजासिंग जवाब अमदि तंगाई फदना खोइगी लैरिबा लांगाथे लमदम असिगे लैरिबा पब्लिक सिंग असिगे मसा मसु सिंग लाइफ तमना फना यामना असुके मति अवाब ओइबसिंग असि गवर्नमेंटना संगबिरगा अथुबु मतमदा थबक पाइखत तिरवादना अखोइगी कंगलेपा अफुन बलमजिंग लो कल की माइकेदी हाना सरकारी मफमदा नोलुक्सरे लांगाथेल एडेड हाई स्कूल की हेडमास्टर मयंगबम बिस्वसोना आईटी न्यूज ता फोंदोरकपदा हौजिक फावबदा स्कूल असिगी ओजा मरी खक्तना एप्रूव ओइरगा मसिदा लैरिबसी टीचिंग दा ओजा कुलहुमदोय नन टीचिंग दा स्टाफ अहुमनी ओजा यावना पुन्ना स्टाफ कुंतरुक असिदा एप्रूव तौरिबा ओजा मरी असिगी तोलोपना येनबदा यामना अवाबा ओइरी लांगाथेल ददी लौ लैतबा मीना एडेड स्कूल दा ओजा ओइरुनु हाइनरे स्कूल असिगी महैरोइसिंग सेमनबा अमदी स्कूल असि हिंगनबा होटनबदा ओजासिंग अयाम्बना लौसिंग योंथोकनख्रे क्लास 10 फाउबा लैबा लांगाथेल एडेड हाई स्कूल असिदा हौजिक महैरोइ चामरी 13 रोमना महै तमली लांगाथेल खुंगंगी ओइना थबक सुरगा मचासिंग अयाम्बना महै तमहनबा ओइबना स्कूल असिदा महैरोइ मसिंग यामलिबनी अफबा प्राइवेट स्कूल दा तमनिंगलबसु मचासिंग थाबा ngamde लमदम असिगी लाइरिक लाइसु हैरबा ओजा कयाना स्कूल असी सिथदनबा अमदी लैंगाकनसु अमुक्तंगी मिटिंग चंगलखिगनी खंदुना लैरकपना ngasi फावबा अवाबा कया अमा खांगदुना लैरी हाइखि बोसेमना लौबा क्लास 10 की एग्जामिनेशन दा लैंगाकि अमदी एडेड स्कूल सिंगी ओइना ख्वाइदगी फबगिदमक चाही खुदिंगी मना फंगलिबा स्कूलनी स्कूल असिगी अचीवमेंट रेकॉर्ड खुदिंगमक जेडईओ ऑफिस दा लैबा ngakतनी अदुबु असुक फजना यामना वाना होटनरिबा स्कूल असि लैंगाकना येंसिनबिबगी ममी तारक्तबा अदुबु नोंगमदी खंगलकपा याय खंदुना ओजासिंगना ngasi फावबा खांगदुना लैरी हौजिक अंगांग सिंगी मिड डे मील की पिजबा मतमदसु गवर्नमेंट की मपुंग फाबा स्कूल अमगा जब मानना तौबा ngamlaktaba स्कूल असिदा अंगांग सिंगना मसिंग याम्बा हेंजलकपा मरमना मिड डे मील की पोचै लैनबा पिरकलिबा पैसा असिना कोनबा ngamlaktabagi अवाबा कया मरुम मायोकनै गवर्नमेंट की एडेड हाइबसिदी एडमिशन फी लौबा यादे अतै फी सिंगसु लौबा यादबगी अथिंगबा कया अमा लैबनिना मैनेज तौबदा ओजा सिंगदा अवाबा अमा ओइरी एग्जाम अमा तौबदा पैसा यामना चंगलिबनी ओजागी पिख्रबा तोलोप असिदगी पुथोकनरगा अंगांग सिंगी एग्जाम पांगथोई स्कूल असिगी थबक अमा तौबदा ओजा सिंगना खाइना दुना ngasi फावबा हिंगदुना लागली मणिपुर लैंगाकनसु स्कूल सिदा मिडेंग अमुक्तंग चंगबिरगा सोथदुना लैरबा खुंगंग असि अमुक्तंगदी नुंगसिबियु हाइखि ओजासी ओजा मरी खतना अदुम एप्रूव ओरगा सिदा सपोर्ट तौरिबो ओजासे हौजिक पुन्ना ओजा टीचिंग दा कुलुमदोय नन टीचिंग दा अहुमने पुन्ना 26 लैबन मसी ओजा मरी सिगी तोलोप सिना येनबदा युम पुबदा सोके मतिक वानबा सेंगना करी हाइनरगेबु लौ लैत्रदि एडे स्कूल ओजा ओइनु हाइनरे हाइदि लैरम लौसे अंगांग सेमदा यादबा ओजा सिंगसे मागी फैमिली पुनरकपा सिना मरम ओरगा स्कूल जो हिंगनबो होनरकपा अयामना लौ लोन योंथोकनख्रे मसा मसु सेम अदुगा करिगी खुनगी अंगांगसी हिंगदबा यादे फत्ते यादे ना खन्नबदगी अदु हौजिक लाइबना छात्रसी असुकी मतिक यामना लै अखोय 413 सुमाइना लै अखोयगी स्कूल से मसी करिगी लैनो हाय मतमदा खुलक्सिदा हैंड टू माउथ की हाइदि प्रजा सिंगसिना मसिंग यामबा सेकोन चलगा इंगोल कोइरगा मना मसिंग थारगा लौ सिंगुरगा सुमाइना लाइक लाइसु तमहनबो ओइबनिना अफबा एजुकेशन दु
अफब स्कूल थानिंग बदु थाब ngamde madu singdu ururaga aikhogi lamdam sida hana well educated oraba surroundings sida laiba oja sing punsilaga school si sithadana ba sarkar na amutang de miyeng changbirak pa yai hena nongma gi dum hauhibana ai isa school sida horai ngasi 34 years sujilai adu ngasi head oina lairisi adu di akhogi mathaktagi oja warma ba kaya su ngasi post phangdana lairi kaya mawa khang muni haibase masi khuding mangna khangbiyo sine khona haijarise adu amana school sigi aikhoina hotnabadugi matungina aikhoida achievement phangye do how kiba exam sing ICLC exam board ke exam da Thawal district ki oina government amadi government aided ki yang phong atamda sahi gi award phangba school first divisioner puthok pada oiro pass percentage da oiro highest mark da oiro adom matang khudingmakta Langathel high school se aikhogi JDO officer loina mak record laiba ngakani haijin banate adubo asuk phajana su wana honaribe school se lamse kisang isolate oibana haigadra miyeng si kaya udaba adono oja singsi awaba si nongmadi khang poyai hena ngasi su khang le adu aikhoina hauji sida thengnariba awaba school sida head amoina midday meal gi aikhoina pijana bu honara pumatamda government gi school da tawribugum tawbunga maktaba angang yam selakwa pot chai leina na bagi oiro pukham ta leina na boiro masi government na piri bai suduga aikwa yamna sana raktaba angang thina overcrowd uselakwa sina aikhoina maintain tawna bu hona matamda government gi dagina aided haibasidi admission loba yade fee amata loba yade ko te haib athingba loina mak laibanina aikhoida manage tawba matamda hoji exam ama tawbada paisa mayam changi lupa lising 9 changi masi oja makhai ji sengna haragadi oja makhai gi pik khaba tolop tudagi contribute tawga khoi exam pangthoi sahi adum tawrisi adu sahi amada exam taruk ti compulsory leire si pangthok matamda su school sigi awaba mane sports tawre oja makhaina khaina raga ngasi boba adumak hingno lagle aduna sarkar na masigi si miyang amtang changbiraga sarkar gi makai dagi school लौखटपा हाइबसदा ख्वाइदगी मरुरिसे ओजा अमोइना आइखोइ हिंगबगी वाफम लैते सोथारबो खुंगंसे मसि अमुक्तंग दे नुंसिबियु हाइब वाफम से तेंदंगना थमजर Langathel Aided High School asi kumja 1982 da class 1 dagi 5 fauba hangdoktuna class tauba hokhiba school ni kumja 1982 da government ki recognition phangki kumja 1980 class 5 fauba asi Leingakna Granin at pibire oja singna yamna kanna hotnaduna class asi adum hapkatuna lakpana Granin at fangbaga class 8 fauba hapjinki Leingakna Aided Junior High School ama oina upgrade tawraga order thokpirapadi kumja 1980 dani masigi matungda class 10 fauba haplaba matung kumja 1980 da class 10 gi recognition phangki Leingakna Aided High School ama oina upgrade tawbibadi kumja 2002 da tawbikhibani hairi Langathel Aided High School oina laiba school si ahanba 1972 da primary class 1 lagi 5 fauba dumaina hangdoga hogiba school adugo 1973 da government gi recognition phangi do 1980 dana Sakana Grani net pibire 1 lagi 5 fauba adu marak sida oja makhaina dum hona na class dum hapalakpadi hapalaga su government na 1995 da akoin ji yam ngalinge dagi class 5 dagi 8 fauba si hana hapsingre akoina 1980 da Grani net phangum matam sidagi hona khoi dum hapsilaban adu sarkarna junior high school oina upgrade tawraga Aided junior high school haina order tabisti 1995 tan masidi akoina class 10 bhauba hapaba matung class 10 gi recognition je khoi 19 se 1991 da phangman sigi matung dani 8 thogi upgradation pibirisi aduga government amuka 19 gi upgrade tawbirisina Aided high school amoina upgrade tawbirisina 2000 da tawban